mayam sigi aigi photo je aina social media da upload torbu matamda bro nang nupi chelabra haibisina haiba question mayam jira aingonda waija mayam ai asengdo adum hajage ko ai nupi chende ko mayam CAI na semba photo ni mato karamna semi haibdo hajarake ikha thaba angang lamdan na naba thabang ni aina to busi ngasi adum moina mak kamdong na semi haibdo adum hajarage mayam ahan mara ChatGPT da lakpiro ani subada adum na semda photo do gallery da lobiro ahum subada aini iriwe prompts mane sum yam phajaba wahi wata natra ju sum ibiro ko mayam adum yabne adugo sum alwo to wikro ngatang leraga samai semani ko mayam samai semi ko mayam ado step amaga wali mayam amuk hena maitai nupi manaba nupi jigi dress change tok su mayam ahamada sigi image si copy to wiro adu mayam dress change tok nabo hana bada screen da uthok chariba sigumba dress ki image ama daka wai mayam dress tu ga photo jiga punna allo to biro ko mayam photo thagalaba matungda aini sida thariba prom samana sum thabiro ko mayam kashu wahi wata phajadra su yabani ko mayam ngatang ngairo matung samai thole ko mayam bajana male ko oida sida bu nupi chenma mandra di mandra baduni ahamra thaga ki photo dana sida lere adu ani subajina sida lere adu mayam aina nupi chele haiba fam du mati yasanar si ko mayam ai nupi chende kai ji nupi chen duinu aibu ngarang handa amana huntuk piramada ngairi Pare edu de mayam ngasi gi video asi mata asada lusilage ngasi gi di kainarasi